NIA na Fakhiba Lalngaihaoma Mizoram Police CID gi Havildar Oiramle. Haukiba thangja numita Mizoram ge Mamit area dagi National Investigation Agency NIA na cross-border arms and ammunition smuggling tawbagi maral da Fakhiba Lalngaihaoma Mizoram State ke CID Special Branch da Havildar oina thabak tawramle haire. Mizoram gi senior police officer amana agency da phongdorokpagi matungin na Lalngaihaoma ase North East da khwaidagi chawba gang amagi leader oiduna cross border arms ammunition explosive amadi arms ware smuggling tawbada chawna senaba miyoi ni haibagi maralda NIA na Indian Penal Code ke Unlawful Activities Prevention Act Explosive Substances Act amasung Arms Act panduna mahaki mathakta investigation chatharabasu mangonda siriba maral singi proof leite haina official asina haire official asina makha taraduna NIA na faraba Lalngaihaoma ase Mizoram Police ki CID SP unit Havildar oina thabak tawbane mahakpu NIA na fariba si mahakna miyoi khara telephone da wari sanabagi record ki matungin na fabane mangonda ki khusukulai phangkhiba leite hiram asiga mari leinana NIA na Mizoram Police Department ta thabak tawba DSP gi rank amagi cell phone su singnabadagi fajin khiba leikhrai mahakna hai Lalngaihaoma Fakhiba si Manipur da thogli bairang asiga mari leinahan bagum NIA na uhaliba si yamna chumde Maramdi Manipur gi CMN Biren na Ministry of Home Affairs ta akan ba pressure piduna Mizoram lom dagi miyoi kharana nongmai amadi nongmai marusing smuggling tawduna kukitsin Mizo singda amadi Village Defense Force sing da pesinduna Manipur da armed conflict thoale haina paudam khibasu laikhrei